Assalamualaikum. Iram damda leri bai reisa kwai pumna makta karigum ofam khara thamjari. Ngasi United Meitei Pangan Youth Organization Umpio Head Office ta Madarsa Darul Yatama wal Masakil gi ikogi Mohtamin Sab amadi Chairman Committee gi ga faminari ba asida ikoi mamangda ngasi dagi numit kharani gi mamangda madarsa gi address madarsa mafamda haitare madarsa mafamda sasaraga madarsa gi oiriba fibam sing yengsan ba sida madarsa si fibam si yam chadaba haibadi awat putana thalaga lerami maramdi yetim khanani madarsa si orphan home ni kanana su ngasi fawda mayamna su mateng pange du ba chauba haibadi madarsa si gi oiba da building ama sanaba natraga madarsa si gi salary gi madarsa si gi management gi sugumada yamna hena chauba mateng pangbina ngai di laitaba nauna su tawba madarsa oibana yamna waba fibam da lehawi adugi matungda ikoi gi news channel kya da su koina nahal donation campaign lama hawdokane na hapchakibani ado ko hawdringai da kanagumna su mateng mayam pangai pangbi gi haiba su mayam yauri huji ado tabu marak sida sayet na bagum manba ikoi mioi khrana mioi khujo khrana ikoi seran turan ba social media da bad comment aduga posting tor ko su thengna jaki madu su ikoi gyan gi ba mateng lauraga ne ikoi FIR am tawjaraga thamjakrabani aduga kanagumna madarsa si gi maramda khangning ba yauraga di अखोई यूनाइटेड मैतई पंगन यूथ ऑर्गेनाइजेशन उम्पियोना दी मदरसा सिगी करी एनी हिरम दा अखोई खंगजरे अदो हंगनिंग बले अगदी यूनाइटेड मैतई पंगन यूथ ऑर्गेनाइजेशन उम्पियो ऑफिस ता लाकपीरगा हंगबे यागनी नत्रगना अखोई मदरसा तौरिबा मफम इरोंग द लेरिबा मदरसा सिगी स्पॉट ता दुम चलगा मोहतमिन साहब नत्रगा अंगांग सिंग नत्रगा लेकाय दो हंगबिबसु यागनी अदुना मदरसा सिगी क्लेरिफिकेशन दी यामना सांगना पिजररोयगे मयामदा तसेंगनमकी ओइना येतिम खाना हाइबसे अखोई मणिपुरदा नहल अदुसु अनि सुयेना हाइरई आइन हंगुबदा हाना लेरंबे येतिम खाना दु मदरसा ओन क्रेना मयामना हाइबिरे होजी फोगी ओइना येतिम खाना नुपा मदरसा दा इरोंगी सिखकनी अदुना ngasi aina miyamda thamjaningbadi yetim haiba अखोई orphan हाइबसिदी तसेंगनमकी ओइना मसिदा अखोई इस्लामिक law da madi quran amsu hadith na habibada alim singna yamnamak masi sandokna haijara aduki matik fai hai mokoi da mateng pangbasi maram maduna united maitai pangan youth organization umpio su karigi damak tholakibno haibada laita laira ba mama mapa laik tam phangjada ba sugumba mayam sida mateng pangge social development gi na tholakibna ngasi orphan home oiriba yetim khana ase अखोई चेयरमैन मोहतमिन साहब अनीगसु अखोई यानबम पुरई यानबसी करिनो हाइबा मतमदा मदरसा सि नियम चुमना हयेंग फौबा अल्लाहगी थाजबा अमदि नबीगी तरीकादा नियम चुमना नेट सेंगना हयेंग फौबा मदरसा सि चलाइबा अमदि पॉइंट 35 सि कंफर्म ओइना अखोई मोहतमिन साहब नसु अमदि चेयरमैन नसु रेन थंबिरकनी point 35 direct miyam da wakfa tawre wakfa ayabadi don miyam da pitho sacrifice tawre se ma confirm ni madarsa si da karigu ma sayet na ba ma fo laitre masi ekoi organization na su ngasi lebak miyam da witness kum oina ekoi na thijalaba matung da miyam da thamjari madarsa si point 35 piraga lam laire sadri sabasi ekoi organization na su madarsa si gi any development da ekoi yaksal lagani amadi huji mangjau na temporary saraga lairiba mafam ase angang singsi upun trak hauraga lehawi hairiba upun singsi phajanna ba 1510 thana ba ikoina ahan ba oina ikoi executive member sing amadi advisory tana bada ahan bagi oina ikoi miam dagi donation campaign tawraga ikoi gi madarsa sibu ahan bada 1510 huji temporary lerisi thaba haina su lemnare miam na su angamba mateng lupa manga tara lupa ma miyam gi donation laduna madarsa sigi huji angang makhoi uful karaga lairiba mafam asi fagadoribni aduna yetim skill da khoi mateng pangsidi documentic sawab si sidagi hen sawba leite haibana istilinaw sing mayam nasu mateng khara angam ba tawbinaba ngasi social media gi thongda united maitai pangan youth organization gi official team amadi as a president amoina ai miyam da thamjari aduga khoi gi motamin sab nasu madarsa gi clear